Manipuri Daily Newspaper Naharol Thaudangda Sovagya Scheme gi thadarak palupa crore chama marifudra nipan gi sanfam kadom da season nakre hangluba RTI activist ama ki halakre haiba caption gi makhada haukiba tang kuntra ning thokaba nimita phone ki ba paw asigi matangda Manipur State Power Distribution Company Limited Mspdcl gi MD NG Subhas Chandra na wafam khara thamlakli ma ki sengdok cherol aduda asam na hai RTI activist Kuman Temdana Chandra Singh na Manipur Lok Ayukta gi chairperson da representation ama submit tawduna Mspdcl gi MD amasung ED Hizam Santikumar Singh Aniga Loinina Mioi Karana Mahaki Punsida threatened Dauduna Mahakna Thariba complaint case number 6 of 2022 of Manipur Lok Ayuktada MD Mspdcl Amasung ED Mspdcl Anina Karigumba Maongda Kudong Tiba Piraklabadi Hariba official Ani Asina Daito Pugatabani Haina Fongdoki Hiram Asiga Mari Lenina Cherol Asina Hai Hariba RTI activist Asina Fongdok Libasi Yumfam Yaudaba evidence later Bawafamni activist Asina Mspdcl ki official Ming Chathihan Naba Honabani, Miam the Lan Ohanaba Tawani, activist Asina Masakang the Bamui Amana mobile number 8415858933 Dagi call Taraki Haribasi, official Sing Asigamari Amatalina De, Gerald Asina High Sovagya Asigi Ministry of Power Government of India Gimicheng Makada, centrally sponsored scheme Oina Manipur implement Tauduna, Mue Kayamarumda Mai connection Pibangam Kre Aduga RTI activist Asina, scheme Asigi Matanga RTI Taduna Kangingba Kaya State Chief Information Commissioner ki Kuthangda Thinthaba Laitana Mari Lenaba Che Sang Sing Pikrabani Aduga Manipur Information Commission Hiram Asiga Mari Lenana Lokat Kiba case number 68 of 2022 as adjustment Amapiduna close to Krabani Amaromda Mspdcl gi MD Amadi ED na scheme Asigi Matangda Information Sing Lotsan Kiba Laiti Aduga Mingonda threaten Tawasu Darkar Oide Aroibada Cherol Asina Hai Mspdcl gi top officials Sing Damaram Chadaba Maral Sing Pisin Basi tolerate Tobak Ngamoy Aduga RTI activists sing na apamba information sing cooperate tawduna information sing pigani haina fongdorakli